आकाशवाणी इम्फाल Ngangom Kiran pau pajari ahan badamaru yo pau Manipur ngarang sample lising tere chonga marfutara mari test of manungda me lising macha mari COVID-19 positive oiki positive oibage sang char taramari dasmik mangani Mukhyamantri gi health advisor Dr. Sapum Ranjan MLN Haikre Rajya sida COVID-19 variant ki genome sequence tonanaba laboratory hangdok pangambasi saukthok sapam thai प्रधानमंत्री नरेंद्र मोदी ने ngasi World Youth Skill Day amasung Skill India Mission gi taruk suba common thorom da wangangani amasung laibak sin bathungna sathariba covid ki vaccine kapui khongjang da hujik phawbu da punna vaccine dose koti 38 hena kap khre सरकार के फैसिलिटी सिंगदा सही तरा निपान की मथा की मियोय सिंगदा कोविड-19 की वैक्सीन लेमना काप की कैंपेन लेवैक्सीन बथुंग मद सथरी बना नहा ओदिबा सिंग वैक्सीन असि कापथोकनबा मदि अतै मियोय सिंग वैक्सीन कापदा सुमतेंग पांगबिना बाहायजरी कोविड क्या की बलैरिबना मियामना सेक्शन बवाट पगी थोंग सिंग टोकपिदुना यारिबा मखै यमदगी चथोकतना लैबियु तंगाई फदना चथोकलबदि फेस मास्क उपियु फुट तरुक की सोशल डिस्टेंसिंग थंबियु माइमिट अमदि खुद सा तोइन हांदोकतुना तरु तनाना थंबियु कोविड कमरी लाइनब ई पाउसिंग अमदि मतेंगिदमक नेशनल हेल्पलाइन नंबर सिंगना 01123978046 अमसुंग 1075 नि अदुगा राज्य के हेल्पलाइन नंबर ना 0385241166 अमसुंग 180034538818 नि COVID-19 दगी ngakthokna na batangai phadaw chana kanglon sing ngakna satpinaba Manipuri film amadi sumang lila gi aiba Ranjit Ningthaujana apil tawraduna hai Miyam bu Ranjit Ningthaujana khurumjari nungshirabei reicha sing tamthiraba COVID-19 laichet tagi kanjanaba gi damak ekhoi amuk hana section bagi pherep lominarsi tonga da thajabiganu COVID ki vaccine soidana kathokpiyu face mask soidana upiyu mi amaga gi marakta phut taruk lapna leibiyu hand sanitizer sizinnabiyu hand wash amadi sapon sizinnaduna khut sa sengna hambiyu laichet asidagi ngakthoknaba leingakna matamgi oina piba tangai phadaba chana kanglon sing aikoi khudingmak na ngakna chapminasi section ba haibasina laichet asi changandanabagi khwaidagi pharba pambaini mayambu amuk hana khurumjari Hauzik mapung eba pau Manipur ngarang sample lising taret chonga marputara mari test tawgi manungda myoy lising ama chama mari COVID-19 positive oiki aduga myoy tara taret na leikhide positive oibagi sang chara tara mari dasmik mangani राज्य की कोविड-19 कमन कंट्रोल रूम ना ngarang thokpa serol amada hai haukiba pung kunmari asida myoy lising ama chama mari COVID-19 positive oiba thangna khibani nauna positive oikiba singa dugi manungda Imphal West na khwaidigi masing yamna myoy chahum humputaruk positive oiki Imphal East dagi chama marputara manga Thobal dagi chama nipan Sorasanpur dagi chama ani Kakching dagi marifu Bishnupur dagi humputaret amasung Tamenglong dagi humputaruk yauri Hauki opung kunmari da myoy chonga marphum dai naw phaki naw pharapagi sang chada marphunipan dasmik amamanga oiri hojik rajyasta covid ki apunba case masing lising marphu chonga kunma thoi sure masigi manungda myoy lising homputara chamapan marphumanga naw phakre rajyasidagi laikhidaba migi masing lising ama chahum kuntaruk sure hojik active case lising ni panchani tara leire Mukhyamantri ki advisor health Dr. Sapum Ranjan MLN Haikre Tengkhang kaya thokna sandorkliba COVID-19 variant ki genome sequence tongnaba laboratory Manipur da hangdok pangamba sigidamak aikoi pumnamak na saukthok chapam thai Imphal ki tayal patlaiba IBST da Indian Source Corp V2 gi matang dangarang pangthokpa interaction program amada wafumasi mahakna phongdokkibani Dr. Ranjana Makhatana hai COVID-19 na matam gi matung inna saklon kaya honglakliba sigi asingo masak khangdokna bohanabada laboratory asina chawnu khudong chaw piragani Miyamna su laichet asi thengnabada hena mai pakna nabagidamak face mask uppa social distancing thamba masung vaccine kapthokpada hena thawai yawu tangai phade covid laichet na hiram khudimakta akaiba kya tholiba asi hojik phawbugi oina mapung phana laksin bangamdribana miyam punna honamina duna laichet asi thengnamina se haina su Dr. Ranjan na appeal tawki
Assam Rifles ki Technopol Battalion na Imphal Morelambi ki khudeng thabi ngarang achat awok sing check tawbuda iko van amadagi lupa lak niputare longi mamal oigedaba shana phare pharba mioi du polam sing adu galonena moregi customs office ta sinakre hairi Amaromda Assam Rifles ki Khopum Battalion na sinduna None Jila gi Kamla Thabida COVID-19 gi matang na miyamu bap tahanbagi thorum ama ngarang pangthokre Technopol su ngarang Assam Rifles na sinduna uchara thabagi thorum ama pangthokki maduda jila asigi DC SP DFO amasung CMO na singba mioi kya saruk yaki Meghalaya dangarang mioi chamri kunithoi no COVID-19 positive oiba thengnare masi tharaga rajya sigi active case masing lising samapan kun manga sure Rajya Haksal Vibhag na hai mioi chamri yankhani pan naw phakre naw phaki wapun masing lising yankhai shatret marputara mari shure Laichit asida mioi lai khidre mioi adugi manungda anina East Khasi Hills district tagini amana West Gentia Hills district tagini masi tharga rajya siga no COVID ta sikhi masing samapan kunmathoi shure tabiri pawsi Akashvani Imphal dagini Pradhan Mantri Narendra Modi na ngasi World Youth Skill Day amasung Skill India Mission gi taruk suba common thorumda wangangani Virtual oina pangtok kadaba thorumadu da skill development amasung entrepreneurship ki Rajya Mantri Rajiv Chandrasekhar saruk yagani Skill India Mission na chahi taruk mapung farak paglona na laibak asigi tongan mafam singda skill development infrastructure amasung atai hiram kaya da maifa na thabak kaya pangtok pangamlei sahi khudingi naha oriba mioi koti kaya Skill India Mission sida saruk yabe hengalakli ahum suba tangka ki oina leba sigi jila satruk henbada chahi sigi January thada Pradhan Mantri Kaushal Vikas Yojana hudokki tangka asigi maru ayo pandam di skill development ki lamda naha oriba singbu samgutpani Pradhan Mantri Narendra Modi na ngasi Varanasi chatuna lupa koti lising ma chonga changna paikhatpa maru ayo project kaya sangagani amasung jatra hungani sangagadari project singadugi manungda Varanasi Gazipur highway da land ahungi flyover bridge Ganga Turel da tourism ki chakot thorang amasung Godaulia da multi level parking singba yauri Pradhan Mantri na jatra hungadari project singadugi manungda lupa koti sanipan kunthra punchang pahit kadaba tongan project sing amasung public works sing yauri Assam ki Mukhyamantri Himanta Biswa Sarma na haikre drug thengnana bohanabada Rajya Sarkar na akhak pathamloi Rajya Vidhan Sabha ngarang wahang amagi paukhum piraduna Mukhyamantri na hai awang nongpok ki Rajya Singh na drug ki mayokta amatu aina sangsili mahak na hai Griha Mantri Amit Shah na drug lalonba mifami puntaw wamasung sasan aina yadana lalonba singi mathakta akan mathabak laukhatna wapamsu phongdorakhib leirabani mahak na hai haukiba tha ani asida drug lalonba kaya fagat pangamle masung opium yauna heroin kg kaya marum fagat pangamki Saityadevan Narayan Arya ngarang Tripura gi Rajyapal oina wasik laukre Rajbhavan gi darbar hall ngarang pangtok thormamada Tripura High Court ki Chief Justice Akil Abdul Hamid Qureshina Saityadevu thok paibagi wasik lauki thormada Mukhyamantri Biplab Kumar Deva mahaki mantri sing masung sarkar ki makok thongbo official sing su saruk yaki Laibak sin matung na sathari ba COVID ki vaccine kapui khongjang da hojik phawu da punna vaccine dose koti kunthra pun hena kapkre kendra ki haksal mantraloy na hai hokyo pung kun marida vaccine dose la kunthra taret lising taramari ki mathak ta kapki leba asida hojik COVID-19 dagi na farpu ki sang sada marputra taret dasmik anini pan yaure hokyo pung kun marida COVID ki anaba mi lising ne pumathoi na phaki masik loina na hojik phawu da lena asida ki na phaki ba mi ki masing koti lakh amahele hokyo pung kunmari da Bharata COVID-19 gi anawu case lising kunthane pan satret marputrani thoi thangnaki aduga COVID positive oiba mioi satruk kunmari seki loisilakpada COVID-19 dagi ngak thoknana face mask uppa phut taruk lapna na leiba khut samadi mai mit taru tanan thamba haiba achamba thong ahum ase ngak sapina ba amu hanning singjari aroibada maruiba pau amu hanna Manipur ngarang sample lising taret chawnga marputara mari test tawbugi manungda mioi lising ma chama mari COVID-19 positive oiki positive oibagi sang sa da taramari dasmik mangane Mukhyamantri gi advisor health Dr. Sapum Ranjan MLN haikre Rajya sida COVID-19 variant ki genome sequence tongnaba laboratory hangdok pangamba si sauthok chapam thoi Pradhan Mantri Narendra Modi ngasi World Youth Skill Day masung Skill India Mission gi taruk suba common thorum da wangangani amasung leibak chin bathungna sathariba COVID ki vaccine kapgi khongjang da hojik phawuda punna vaccine dose koti kunthra pan hena kapkre pauloi jere